Mahal su moi college ki get together laiba ko. I'm sorry, hi to agi vlog ta. Hui gi da pok traba. Chagat na no. Ke bag thopi. Ngor di marin je free de zawni. How ba bena? Ani yung chari ya lugu. Ki man bari na sakta di. Hello, I can say na puna po ikop na kuram jari. Good morning. Nasulok timale. Charo. Adinya. Bela bela. Masa cha sila niya. Charo ben han cha tho. Ayos. Ay, kat turani ai. Good morning. Adadi ma'am hazik abinaw su breakfast tori bako. Bela di loigre. Bela di cha ba yam thui ba cha sam chai bako. Abinaw na cha ya da ba ngang na mana. Ada ma school chat tore ma school dress set tri du ang asi se khoi ma hoi su moi college ki get together lai bako. Ada ma ma na bi moi pun gani. Manda hoi adagi ande sorry moi college ki friend ne bako. Ada moi amu get together da we. Abinaw lakke duga abinaw ki school dress kai kala shal rasi. Lam hela kana tak fudara ke ma'am aditi ma'am abinaw shal rasi la. Oh. Tao ya da bije. Thak do. Thao. Kari dong lo thok to dina. Mumma pa lo thok to. Thak cha da bro. Cha dra. Bela bije. Cha gre ya du cha gre no cha ro ya le. Cha ro do ha ko ne. Ma sa ko de ne. Wow, they don't shut my ears. Mẹ mama rồi được tha vậy thôi kì mà sao tao tàu rồi ba tao nó trâu ba Tawesa. jagat na no ko TV Ready ma'am masih thap tok jage na duga la chalurage ma school no mang oi re hai ma'am ai san bro re ko ji ru jadri ma sim diru butar atombi ke bag thopi Bela nang school charing dra saga nang saga school charing dra Chanin. chaning ya chala dam nang so Kuji chanin. hoji chaning ya hoji nang school dress sulai tri books sulai tri ain to de ba sai class 3 wena ka gira ha UKG kan thoga Last one juga. Hele. Sa bela ani chal rano ma school kan ni ma'am ma ka ani chal chalani lai kon thengi doggy nang kaya na punjali no Bela punjala thami ba kamai changi mari makonda hang duro Bela hang dopio Doggy la Doggy sing asiki walking chadura bo ha Lai kai gi mina loi nung si akhoi doggy di sinna da na mu hostel da puram ne aina lai ngai da matu ken bagi Lai kai gi hui ta le doggy di Lai kai min loi ya ba sla
ꯁꯤ ꯐꯖꯅ ꯁꯦꯝꯃꯣ ꯁꯥꯎꯔꯛꯑꯅꯤ ꯁꯤ ꯀꯩꯅꯣ ꯁꯤ Mama haiti. ꯑꯗꯨ ꯃꯌꯥꯝ ꯑꯕꯦꯅꯥꯎ ꯁ꯭ꯀꯨꯜ ꯚꯦꯟ ꯂꯥꯛꯑꯀꯥꯟꯗ ꯁ꯭ꯀꯨꯜ ꯚꯦꯟꯁꯨ ꯄꯨꯟꯗꯣꯏꯕ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯣꯏꯕ ꯕꯦꯂꯥꯒ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯀꯣ ꯌꯥꯅ ꯌꯥꯅꯕ ꯑꯕꯦꯅꯥꯎꯒꯤ ꯁ꯭ꯀꯨꯜꯗ ꯕꯦꯂꯥꯁꯨ ꯇꯝꯃꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯏ ꯀꯣꯇꯤ ꯀꯌꯥꯅꯣꯝ ꯂꯩꯕꯅꯤ ꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯈꯔꯕꯨ ꯍꯟꯊꯔꯝꯃꯦ ꯕꯦꯅꯥꯎꯒꯤꯁꯨ ꯕꯦꯟ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯊ꯭ꯔꯥꯏꯇꯤꯁꯀꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯐꯣꯏ ꯑꯃꯨꯛ ꯆꯥꯔ ꯂꯥꯛꯑꯦ ꯃꯃꯥꯌꯥꯏ ꯍꯣꯏꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯌꯥꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯆꯥꯒꯤ ꯁꯤꯅ ꯕꯦꯂꯥ ꯗꯣꯒꯤꯅ ꯅꯣꯡ ꯇꯥꯕꯁꯦ ꯉꯛꯇꯅ ꯀꯩꯅꯣ ꯌꯦꯡꯉꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯕꯨꯛ ꯇꯥꯔꯤꯁꯦ ꯗꯣꯒꯤ ꯅꯣꯡꯅꯦ ꯍꯥꯏꯕ ꯃꯔꯣꯟ ꯈꯪꯈ꯭ꯔꯕ ꯍꯨꯏꯅꯦꯁꯦ ꯆꯥꯆꯥꯁꯦ ꯁꯥꯎꯔꯦ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ Mama, some meat wiley. ꯅꯪꯁꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣꯗꯤ I saw this. ꯁꯥꯎꯗꯦ ꯍꯥꯏꯁꯤꯗꯤ Saw the other mommy. I not a sit up a do. I do high. ꯉꯔꯥꯡ ꯆꯠꯄꯗꯣ ꯍꯥꯏꯕ Maybe I'm hungry. ꯑꯣ ꯃꯊꯪꯗ ꯁꯤꯎꯔꯅꯨ ꯑꯗꯨꯗꯤ I don't mean I'm do hungry, ma. ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯀꯣꯟꯕ ꯂꯥꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯃꯌꯥꯝ ꯕꯦꯂꯥꯁꯦ ꯀꯩꯗꯧꯔꯤꯅꯣ 이러저대로 해비대비지 컴컴할까지 은퇴 ꯅꯪ ꯀꯩ ꯍꯥꯏꯔꯤꯅꯣ ꯂꯥꯏꯗ ꯕꯦꯕꯤ ꯕꯣꯏ ꯑꯃ ꯂꯥꯛꯄꯤꯌꯣ ꯄꯤꯕ ꯍꯥꯏꯔꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ Masih dilaktre benaugi benze ngayga मतलब छुट्टी छुट्टी दिन ते ini asam dai lakre damne bela lakre bye bye Dan Chatninge bra Chakro đi cây gì vậy mấy năm Chakro Wangan gitu Đâu chat toram Sa chat toram này ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯕꯦꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯣꯟ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯑꯩꯁꯨ ꯆꯥꯔꯖ ꯇꯧꯁꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯅꯣ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯨꯈꯤꯒꯦ ꯂꯣꯏꯁꯟꯕ ꯂꯣꯏꯈ꯭ꯔꯦ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯅꯤ ꯁꯤ ꯂꯩꯔꯦ ꯃꯥ ꯆꯠꯈꯤꯗꯣꯔꯦ get together with her friends college friends Kaino Bella nang nasakti karino hai I'm sorry hi to roigi vlog ta I did 21 chang rồi bye bye Haire Chacha mà su Chatkhre adudi
ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯀꯣꯟ ꯅꯨꯡ ꯐꯦꯡꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯇꯣꯛꯑꯦꯕꯀꯣ ꯏꯅꯥꯎꯄꯥ ꯏꯕꯥꯅꯤ ꯆꯥꯊꯣꯛꯑꯦ ꯕꯦꯂꯥꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯃꯉꯥꯏꯔꯦ ꯐꯝꯕ ꯆꯥꯕ ꯇꯨꯝꯕ ꯌꯥꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯎꯖꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯈꯣꯏ ꯌꯧꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯕꯅꯦꯕꯀோ ꯍꯥꯏꯗꯤ ꯃꯧ ꯑꯣꯏꯔꯦ ꯍꯅꯨꯔꯦ ꯑꯍꯟ ꯑꯣꯏꯔꯦꯅ ꯍꯅꯨꯕꯨꯗꯤ ꯍꯅꯨꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯟꯗꯕ ꯈꯣꯠꯇꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟ ꯁꯨꯃꯥꯏꯅ ꯇꯤꯟꯅꯔꯝꯕ ꯈꯣꯠ ꯄꯨꯟꯒꯗꯕꯅꯦꯕꯀꯣ ꯁꯤꯗ ꯃꯃꯥ ꯃꯟꯗꯥ ꯍꯣꯏ ꯃꯣꯏ ꯂꯣꯏ ꯄꯨꯜꯂꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯂꯥꯡꯒꯗꯕꯅꯤ ꯃꯣꯏꯁꯨ ꯀꯣ ꯍꯥꯏꯗꯤ ꯊꯥꯏꯅ ꯀꯣꯂꯦꯖꯇꯒ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯡꯗꯣ ꯋꯥꯔꯤꯒ ꯄꯨꯟ ꯁꯥꯟꯅꯗꯅ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯃꯨꯛ ꯐꯖꯅ ꯇꯧꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯍꯟꯅꯨꯔꯀꯥꯟꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯄꯨꯟꯒꯅꯤ ꯍꯧꯖꯤꯛ ꯆꯥꯊꯔꯨꯔꯦ ꯀꯩꯀꯩ ꯆꯥꯔꯕ ꯍꯥꯎꯕꯉꯩ ꯂꯣꯏ ꯆꯥꯔꯦ ꯍꯨꯏꯒꯤꯅꯦ ꯍꯥꯏ ꯄꯣꯛꯇ꯭ꯔꯕ ꯑꯔꯦꯝꯕ ꯍꯨꯏꯒꯤꯅꯦ ꯍꯥꯏ ꯄꯣꯛꯇ꯭ꯔꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯛꯈꯤꯒꯦ ꯃꯣꯏ ꯀꯩꯀꯩ ꯇꯧꯕꯅꯣꯗꯣ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯕꯥꯏ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯔꯤꯟ ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯃꯔꯤꯟꯁꯦ ꯐ꯭ꯔꯤꯗ ꯆꯥꯕꯅꯤ ꯁꯤꯗ ꯂꯩꯔꯒ ꯆꯥꯔꯦ ꯌꯦꯟꯁꯦ ꯌꯥꯝꯗꯤ ꯌꯥꯝꯅ ꯇꯥꯡꯉꯦ ꯌꯥꯝ ꯑꯅꯤꯁꯦ ꯌꯥꯝ I'm queen. I got a ꯑꯅꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯦ ꯁꯤ ꯂꯩꯔꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯣꯡꯉꯝꯗꯥꯏꯗ ꯑꯃꯨꯛ ꯆꯥꯔꯛꯑꯒꯦ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯔꯦ ꯀꯩꯝꯇꯗꯤ ꯍꯥꯞꯇ꯭ꯔꯤ ꯊꯨꯝꯗꯪ ꯍꯥꯞꯄꯦ ꯌꯥꯝꯗꯦ ꯑꯥꯗ ꯌꯥꯝ ꯍꯧꯔꯒ ꯁꯤꯕꯦꯂꯥ ꯄꯥꯟ ꯊꯥꯔꯛꯄꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯐ꯭ꯔꯤꯗ ꯃꯅꯤꯡꯒꯁꯦ ꯐ꯭ꯔꯤꯗꯅꯦ ꯑꯥꯗ ꯆꯥꯏꯗꯣ ꯁꯤꯗꯗꯤ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯥ ꯎꯔꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏ ꯄꯥꯁꯤ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯃꯥ ꯒꯨꯍꯥꯇꯤ ꯆꯠꯈꯤ ꯃꯣꯏ ꯊꯕꯛꯀꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯅꯨꯡꯇꯤꯁꯦ ꯐꯖꯩꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃ ꯊꯣꯡꯕꯅꯤ ꯃꯌꯥꯊꯣꯏ ꯂꯥꯛꯑꯦ ꯃꯌꯥꯊꯣꯏ ꯇꯦꯁ ꯇꯧꯍꯟꯒꯦ ꯍꯥꯎꯕ꯭ꯔꯣ ꯊꯨꯝ ꯅꯝꯕ꯭ꯔꯣ ꯊꯨꯝ ꯅꯝꯕ꯭ꯔꯣ ꯍꯥꯏꯕ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯆꯥꯔꯀꯥꯟꯗ ꯃꯤꯅꯨ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯍꯧꯗꯣꯡ ꯃꯥꯒ ꯇꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯃꯌꯥꯝ ꯃꯕꯥꯅꯤ ꯇꯦꯁ ꯇꯧꯍꯟꯒꯦ ꯊꯣꯡꯉꯤꯁꯦꯀꯣ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯈꯤꯇꯪ ꯊꯣꯡꯉꯤꯁꯦ ꯃꯕꯥꯅꯤꯒꯤ ꯈꯜꯂꯒ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯅꯤꯡꯗꯦꯕ ꯃꯥꯁꯨ ꯊꯥꯎ ꯐꯖꯅ ꯄꯥꯛ ꯆꯥ ꯌꯥꯗꯦꯕꯀꯣ ꯀꯩꯗꯧꯔꯒꯦ ꯌꯦꯟ ꯑꯣꯏꯅ ꯃꯕꯥꯅꯤꯒꯤ ꯊꯣꯡꯕꯤꯕꯅꯦꯕꯀꯣ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯌꯨꯝꯗ ꯊꯣꯡꯉꯒ ꯍꯥꯎꯕ꯭ꯔ ꯕꯦꯅꯥ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯅ ꯊꯣꯡꯕꯗꯣ ꯅꯪꯗꯤ ꯑꯩꯅ ꯑꯩꯗꯤ ꯌꯨꯝ ꯆꯥꯔꯤꯁꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯈꯨꯝꯕꯤꯗꯕ ꯍꯥꯎꯇ꯭ꯔꯕ ꯑꯂꯨ ꯑꯣꯏ ꯂꯩꯔꯕ ꯑꯂꯨ ꯃꯨꯟꯕ꯭ꯔꯥ ꯃꯨꯜꯂꯦ ꯊꯥꯗꯣꯛꯑꯣ makan sudah itu itu kayak namarin silau sih ini xong cái nó sâu đi cầm nhỉ anh đi mèo hỏi mọi chuyện test bây giờ nó aku pull up chaba do mati amu charage sarangiyo hawri dharo na bani hawri choi haide Yan na hawe. hawe
Kanan thong ina. Ai na thong ini kino. Na bok thong bu thui kana. Ken song ai tinga song ai te khoi pa dum thong pa ni na. Ngasi bak thek long pa de nga thong ge ni nga toi. พุทธหามาจากปานิน่าคงไม่ให้เจ็บอ่ะ จะเลยนะค่อยเลยดิพยายามทุบเต็มมาดินดมนะจ๊ะชอบมีชมก็ได้ชอบมีมาให้ไม้จักเลยตรงนี้ก็ทำจะได้ไอ้จักแม่ถือกี่จักเอาไปนาวิจักเอาไปอันตั้งงานที่โน้มจ้ะเอาไปคุกกี้งอมคุกกี้กี่จักคุกกี้มันไปจักचावा हो जाएगा बेला दे चार रोई मैं बुक थल्ली अभी ना को मसले यार कौन देगा यार कौन देगा किधर आप हुआ है किधर ना देगा ना आलू वाला उठाई देना आलू वन जाने की ला तो इनकी आलू जाओ है क्या ना ज़्यादा बा ठीक है इस तो वेब तो ได้ต่อเลยสาวพุทธมาบุกพิทันด้วยได้ต่อละ nung daw emไม่กี่จ้ากินเดี๋ยวก็มาดูนะให้คุณเทสทุกๆแค่นั้น กับเชียงไก่เองกับเชียงกับไปดิ มอสกินเลย ใช่ใช่กับเชียงนี่กับเชียงกับไปดิมาซาปันดิ จะคงจะอมทุบเขาเหมือนตัวนั้นมาสลักอยู่ยัง เงินได้ ทำไมสักคนแต่ผมก็จักขลิ้นเอาละเห็นเอาวะมึงเตรียมกันชาดิยามที่น้องบอกเสียวเลยแล้วจะพูดแบบวิดีโอจะมามันไม่ใช่เพลงอย่างเงี้ยคุกกี้นี่นะก็ฮัดกันตัวเลยคุกกี้มันแบบนี้นะสักต่อดิปุ๊บเดี๋ยวดิdi मैम ngasi ki di video se matang solution jarge gi video se bunwai virga di like share subscribe tawo ka video chin nong मैम na bela budi yaw dre ma son phone yang law ya dre boka adu di mathangi video nongai ma pudon lak charge chin na puna pui kok na khram jari mathangi video thina so thank you for watching my videos bye 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 bye